Maitai yum marak nongmay mas bom kapsilak pada siyanaba Kuki amata security force na phadri laingak ta hangli ekoi sikro haibra natragan hingkhora aikoi yum da hanjin ba leploi laingana Kuki theory sing nongmai pairaga mirakta thadokle kokomi Manipur popular government ama athuba matamda semlakpa yabi oithokpa leirakli atamnana thugainanaba amasung makhatana irang lehalaga separate administration demand tawu yananaba ngarang numidang Kuki theory singna maitai kulda landarakpadigi state asida tangdu leitadaba phibam ama amuk tapna tamna semgalakli Kuki theory singna bom amasum nongmai kapsilakpa thawdo adubu ngasi tampak lamda mahisang punamak thonglonakri khurai lamlong amasum news sekon yauna mafam kaya marum miyamna lambi thingduna protest tawkri lambi lamjawda security force in asat box mi siba yaba potlam sing puduna sat pra haina sek tawbigi thabak sathaki Kuki militant sing aduna ngarang kangbai gi singthaktagi phogok saw ikhai wa number 3 amasum 4 amadi turbungi mafam sing attack sa tharakibani thawdok thukliba mafam aduda ngasi ayu angan bada security force ki makok thongba sing sangshinaraki Yauksang luaraga abir thunglabagum nongmai kaplaktun attack torakpa tokraba matungda kari post sita nanthaba hondoklambagi haibu kuithi thinaki social media platforms in the Kuki theory sing maitegi yumlak ta kapsilamada sijinabani haiba pompi gan ahum hondoklamba thinaki madugi sumatakta ngarang numidang pung nipan makhai tarakpa adu waida satharakhiba bom amasung nongmai kapsinduna landarakhibaduda pokhai khibagi mafam oibiyaba komjau kharasu uba phangki Hairiba komjau sing adu maitai singna lainariba yum yaugadaba fit yankairom tamak ngaiba su uba phangki terrorist sing aduna kablap ko pokhai haudaba bom ama security force sing recover tokhi tungna bom adu asoi angam yahondana defuse tokhi mathamoi sakpana loiraba IDP amana PR government hangdi aikoi hingko haibra natragna sikro haibra nongmai masum bom kapsinduna attack sa tharakpada khulmeya da leiba force sing gi leifamda sanglubada tanthoraki aduga hingnanaba sel hauro hairaki Makhoi miyam gi punsi kanana ba laklibra natragana Kuki gi lanjaba laklibra ki kokomi gi coordinator khuraizam athau bana pawmi sing naikhi Kuki singna phana yamna kana attack toraklaba su ekoi isa gi iyumda hanjin ba leploi makhatana hanjin ki gani ingta pa pamjaba maiteina mayumda hanjinduna leinana ba honabada kanamatna thingmangamloi asigumba tanphamasida Kuki theory sing adu khulai puraga mirakta koicha satpada security force na karimata tawti thadok tuna thamli masi aphabanati Makhatana make edum the palm the Todok Tulak Patinava, Akan Matapal Lokadabani, Kokizo Council Secretary Information and Publicity Ginza Bolzongna, Narangi theorist etik adu puling Togot Kivamasum, Topam Tokpani Hina Singtara Kivabu, theorist Yokatpani, Inkta Pahanjan Handanava Honavani, Maki Matata Bisnupur District Police the Epirama, Koko Minatangri. Bisnupur Moirang miyamna protest tawkri nongmai bom kapada sienari ba Kuki terrorist ama phawba security force na phadabada penda ba phungtokri ED na samarjit amadi yambem berian ga mari leinaba mafam singda thi humbi gi thabak sathakri Manipur State Council gi Minister amasum External Affairs Minister ne hana lakthok sakhiba yambem berian amasum narengmam samarjit ga mari leinaba mafam mangada Enforcement Directorate ED na mafam mangada thi humbi gi thabak sathakri Salai Group of Companies ki maru oiba thaudang loriba mioi aniga mari leinaba mafam singda money laundering case ka mari lein thi humbi gi thabak sathakibani haina ED gi official amana phongtokhi Investment scheme giving the Salai Group of Company na miyam dagi nam thak toraga lupa crore yangkai hena khomgat khibegi matang na ED na case ama lokotuna lakibani yam laba senpam ama khomgat laba matung da hairiba miyo ani London da senkraba India dagi Manipur ning table amas Manipur State Council CM le hena lakthokhibaga loinana yambem berena minister amasum narengmam samarjina external affairs amari defense minister oire hena lakthokibani India ki mayokta lan hobigi maralda National Investigation Agency amasum Central Bureau of Investigation na MUNAC ki matakta mangjumna case ma lokhrabani hairiba MUNAC na kumza English ngani ka ahungi me kunthra da ahanbada kadangban sojeldara Implementation Committee CM laga kumza English ngani ga Nippon ki August tara Smart Society hana maming onthoki amasum investment scheme giming na miyamdagi yamlaba senpham khongot pauki Case asige mari redena MUNAC ki matakta NIA amasum CBI na file tokhi MUNAC na Salai Group of Companies ki ming Sagolban Tera Lokrapam Laikai da Salai Financial
Services kौba anova society ama likhaki. Bombay Money Lenders Act 1946 ki provision makada license lauraga financial service hangdokhiba miyu ani asina logi wangbada non banking financial company salaiduna misa miyamdagi lupa crore 57.36 tongan scheme singi mingda khongwatkhi miyamdagi namthak tawraga khongwatkhiba senpam adu masagi lanai bank account hapsilama thengnakhi senpam adu sisinaraga India ki mayokta lan haunaba tharang lokholakpaga loinana tongan makanglu masilgi marakta yengthina hanaba honarakhi haina smaral siri nongmai kap tharakpagi matangna special investigation team da thigat hangadabani kokomi IDP sing masa masa ki mayumda hanjinba hawraba matamda khulai paibising Bisnupur district ki torbungda nongmai amadi bomb kapsilakhi bagi thawngadu special investigation team ama siamla khudakda thigat hangadabani haina kokomi na thadorakpa chirol aman haidi Kokomi ki media and publicity subcommittee ki convener Laikhuram Jayantana khuyek piduna thadorakpa chirol aman hai ngaranumidang pung nipan makhairam tarakpada khulai paibising torbungda bomb amadi numai kapsinduna Mr. Miyam akitu zunga pon khibagi thawngadu Indian Constitution piba fundamental right to sound singna bani haina lopam thui Chusampur area da khulai paiba miyoi kya ipong na operate tawri bisigi matangda lengang akhanaba miyeng sangpam thui Torbung Waikuro Kangbai amadi Torbung Bangla na singba khudong thiningai oiba mafam singda security force matik sana thamgadabani matam sangna lanjenaraga masa gi mayumda hanjilakpada ngairiba IDP singda nongmai amadi bom kapsinduna akitu zumba pon kibegi matangda mapung phana thigalaga akaknaba matamgi manungda report pikhalakadabani hari Kuki singna torbungda landarakhiba thawdok matung ahenba force thajingkhri Kuki singdagi khulai lokhatkadabani haina news ekona banjatakhri Ngarang numidang pung nipan makhairom tabada Bisnupur district ki manung sanba torbung sabal maning lekai da Susampurok thangba maikaidagi bom amasum nongmai kapsinduna mitei singdi attack sa tharakhiba attack matung mafam aduda ahenba forcing thajingkhri Thawdo aduga mari lainan ayu angan badigi hauna satakhiba operation da pompi gun ahum fagat pangamkhri amarom da new second women society lai ingkhol amasum IDP singna torbung da nauna hongjin khibada ngai riba mitei IDP singi mathakta Kuki sing akan mamong attack sa tharakhibagi thawong adu condemn tabaga loinana Kuki singna pairiba khulai khudakta lokhat kadabana haina ngasi ayu angan badigi new second area da lambi thingbagi khongjang sangsingkhri Makata na Kuki singdagi numai lokhatriba phawba satakhi kani hari Kuki sing ngarang torbungda bom yauna numai kapsinduna satarki be attack aduda mishimina masum aso apan gi thawdo amada thokidi adubu bom sing aduna taraga pokhai ki ba mafam sing adu kom luna tawkhairaga leiramba ngasi miyam na thenaki Kuki sing na leptana numai kaptharakhi ba adura security sing khudakta laktuna thenakidaba adugi damakta mafam adugi miyam na pen da phungtongnarli amaromda new second na sangsiliba khongjinga sigi matang new second women society gi secretary huidrom malini na haikibada sarkar gi maikei digi lamdam asida santi purakna ba thabak thorang sing paikhatli haiduna khunja volunteer sing na pairamba nongmai sing budi loina lokhatri aduga Kuki singna nongmai paihalaga maning makhatamna sathanduna lairi maram aduna Kuki singna pairiba nongmai sing adu suna lokhatriba phawba lambi thingmugi khongjang asi makhatana sangsingki ganaki Torbung da nauna mayu maikai hongjin khibada ngairiba IDP singi mathakta Kuki singna ngarang numidang bom amasung nongmai kapsinduna akan mamongda nongmai kapsin khibadubu kokomi gi maikai dig akan mamongda condemn tarokli Thawdo aduna maram oiraga mafam adugi miyam akiba phawbada natana makhoigi safety amasum security da akiba piba yauna makhoigi punsi khudong thiningai oiri thawong asi fundamental right amasum constitutional order adu violate tawbani haina kokomina thadorakpa chirolaman hairi Siolosuna makhatana hairibana Susampur area da khulai paibisingna maning tamna operate tawri hairaduna ngarang torbung da satharakiba attack aduda sienari bisingi mathakta mari leinari ba legal provision singi makhada khudakta FIR register tawgadabani case asigi gravity amasum sensitive nature adu yenglaga investigation ki thaba asi senior level natragana special investigation team amana amad sinagadabani miyam ki mathakta sathaba terror natragana hingsa gi thawong singbu justification pina bu khonari bu kutimaki mathakta legal action nakhotadabani torbung waikuro kangbai amasum torbung bangla yauna khudong thiningai oiriba jaga singda khudakta security reinforcement thajingadabani law enforcement singda miyamna thajaba leinaba transparency amasum accountability leinaba gidama time bound action taken report mayek sing khangadabani haibagi parole sing mayek sing yauri Delhi dagi namlakpa remote control gi phalna Manipur si India manung da khwai dagi wabi state oire bizoi
दिल्लीदगी नमलक्प रिमोट कंट्रोल की फलना ngasi इंडिया मनुंगदा मणिपुर से ख्वाइदगी अवाबा मायोंगनरिबि स्टेट अमा ओइरे हाइना सोशियो पॉलिटिकल कमेंटेटर सोंथाम बिजुइना ngasi लम्फेलदा लेब माकी मयुमदा पाउमिसिंग उनाबा मदा फोंदोखरि माना मखाताना हाइखिबदा इंग्लिशिंग अमगा समापन गो हुमद्रागा निथुइदा मणिपुर सि स्टेट हुड फंगबदगी मसाना मसाबु लाइंगाक पंगमजदबा मदि हाइजदबा स्टेट अमा ओइना ngasi फावबा लेरकलि इलेक्शन तौदुना अखोइगी मिहुना लाइंगाक पाइजरबसु अयामा मतमदा दिल्लीना रिमोट कंट्रोल पाइरगा सनदुना लाखलि इंडिया मनुंगदा मणिपुरना पर कैपिटा इनकम ख्वाइदगी नेमलि इन्फ्लेशन ख्वाइदगी वांगबा मसुम पोट तांगबा लमोइदि मिसिंग द संगदमनबदा थबक फंगदबा नहारोल मसिंग ख्वाइदगी याम स्टेट अमोइदि असिगुमा फिबम मसिदा खोइरंबल कैथेल असि येलौमी बिखियारी अमता लैत्रिबा अमनि इसाने इसागी इरैबाक लेप्सनबा खोंथांग लेपहौद्रबदि मणिपुर असि मुटखिबा सोइरोय दिल्ली नत्रगना शिलोंग रिमोट कंट्रोल सिजनख्रब एमएलए सिंग थाजबा थमदुना लैरबदि लमदम असि येलो प्रूफ तमना सुसाइड तौबगा सब मानरि अखोइसि खमथिंगना लाइर हलगा अहोंबा ममलद लैब योनबा यानबा होटनरि हैबा कौबिगनु मतम साना नेशनल हाईवे सिंगदा एक्सटोर्शन तोहंदुना थमलिबा असिना मसिगी खुदमनि इंडिया रा तिनखिबा असु कुइरबा फावबा स्टेट असिदा इंडस्ट्री अमता लैथि असिगुमा फिबम क्या असिदा नेशनल रीजनल पार्टी पुनम थादोकलगा लोकल पार्टी अमगी मथौ तारि लोइनना मपानदगी रिमोट कंट्रोल पाइदुना लमदम असिबु थुगाइना सनरिबा शक्ति मयामगी खननैनबा डीप स्टेट हाइबदी पावर विदाउट अकाउंटेबिलिटी हाइबगी मतंग असिदा यावदबा यारोय मणिपुर यामने एक्टिव अमा ओइना लैरि अनि थोकपि अपुनबा पांगल खांगलबसु पुनसिनबि याद्रिबसिसु डीप स्टेट की खुनि असेंबली द मणिपुर की इशू क्या वरेप लौरगसु दिल्ली ने यरक्त्रगदि उपाय लेथि मसि पुनमा असि रिमोट कंट्रोल दिल्ली दगी तोरकपगिनि लमदम असि पॉलिटिकल पार्टी रिजेक्ट तौरे खदोंसाबसि लौनब शिलोंगना कंट्रोल तौनबा डीप स्टेट की मसल सुरब रीजनल पार्टी अमसु एक्टिव ओइरि पुनमक सिंग असिदगी सेक्शन बिना साइखि तोरबुंग खुलद चुचामपुर साइट की नोंमय मदि बॉम्ब न चिंगबा मसिंग खंगदना कापसिलक्तुना लांदारखिबदु भारत लैंगा की खुद यामना सावना यावी प्रेसिडेंट अमको इंग्लिशिंग अनिगा कुनगो हुमदुगी मे अहुमदगी थोलखिबा इरांग असिना मरम ओइरगा आईडीपी सिंग मसागी मयुमदा हंजिनबा फंगजद्री मखोइबु मसा मसागी मयुमदा इंगना सिंगना लेहननबा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमको अमदि मसिगा सत्मिनरिबा लुकमरी हाइबदी अमोबा कोहर एमएसएफ अमदि PLMPAM ना होटनरगा ngasi फौबा लाखलि लोइनना मखा तानासु होनाखिगनि हाइना अमुकोगी प्रेसिडेंट सुरक हाइबम संजोइना फोंतोखरि वाफम मसिंग असि नोंथिल पुंग अनि ताबा मतमना क्वा कैथेल लैब अमुकोगी ऑफिस त पांगथोखिबा पावगी मिफम मदा संजोइना फोंदोखिबनि मागना हाय हाउखिबा डिसेंबर 15 बिष्णुपुर डिस्ट्रिक्ट की एडिशनल डिप्यूटी कमिश्नर ADC ना IDP सिंग तुरबुंग अमदि फगाउक्सौ इखाइगी मफम सिंग हंजिन हंदुन लेहनखि अदुगा हाउखिबा डिसेंबर 13 की नुमिदांग चांपुर डिस्ट्रिक्ट सिंगबा साइटगी नोंमय मदि बॉम्ब न मसिंग खंगदना कापसिलक्तुना लांदारखि मसिगी थवंग असि गवर्नमेंट ऑफ इंडिया की खुद यामना सावना यावी हाइना फोंदोखि माना मखा ताना मणिपुर शांति हंजिन हन्नबो होनरिङै तंजा सिदा कांखोंग सहननबो होनरकपनि खुलंगाको सिंखोंग सिंगाद लैनद्रि गवर्नमेंट ऑफ इंडिया ना पामलिबसि करिनो फ्री दे थादोकलगा नोंमय मदि बॉम्ब काफलिबो करिगिनो खुदक्ता नोंमय मदि बॉम्ब काप गवर्नमेंट ऑफ इंडिया ना लेफलु लोइनना लोकल वॉलंटियर्स मखो मुखुत फाजिलगा थमले दुगा नकल अमरमना फ्री थादोक्तुना लैरि हाइरिबा थौरांसिंग असि यामना चुमदबा थौना थौंगनि हाइना सु फोंदोखि ngasi pawgi mifam adu amukoga satminari beluk mari hairagadi amowa kohor MSF amadi PMM PAM gi lusing masing sharu yakhi Kuki terrorism takthokna ba honabada 19 Garhwal gi kangbuna asabu thaudang lokhi ngara numidang pung nipan makhairam taba matamna Bishnupur district ki turbung sabal maning lekaida Kuki terrorist na nongmay madi bomb yawn akan mamona landarakhi badu thengna na ba honabada kangbai de leiba 19 Garhwal राइफल्स की कांगबुन असबु थौदांग लौखि हाइदि पाउसन हाय कोकी terrorist न खुल्लदुर लांदारक पतुदा Garhwal राइफल्स की पर्सनल्स न कोकी terrorist के मैकै तमना हंदुन नोंमै कापना तंदोखि करिगुम्बा 19 Garhwal राइफल्स की कांगबुन कोकी terrorist न नोंमै कापतना तानथोकलमदबा ताराबदि काहेन असो अपन थोलमबे लोइनना कोकी terrorist ताकथोकपगी खोंजंग दुदा 19 Garhwal की CO मसामक सरुयाखि हाइदि पाउसन हाय ngasi ayuksu 19 Garhwal Rifles ki CO na lusingba timamana turbung sabal lekai gi akoiba mafam singda yengsinbagi thabak sathakibaga loinana koki terrorist na nongoi kapsilakiba mafam adu yauna sangsilaga area domination tawbagi thabaksu mai pakna sathakri hari
Myanmar Nalol Sanglakiba Miyoi Sanipan go Humdraga Nipan Paki. Union Minister of State for Home Nityanan Raina Lok Sabha India ga Yumlo Nariba Myanmar Romdagi Naronda border Lansilaktuna Myanmar Masa Sanipanga Humdraga Nipan India Rom Lansilaki Haina Pongdoki. Union Minister Sina Lok Sabha Ayiba reply when a period on Makatan High. India amas Myanmar ga tainariba kilometer lising amaga satruka nifugu humdoi sangba border sida hauji kilometer supnatangi 9.2 sambal khapalokhe maki reply da makhatara dun hai English ngani ga taraga mari dagi na sahi asigi November 13 phawbada Myanmar gi narol India rom na sangsilake ba Myanmar masa sanipan ga humdra ga nipan tuan security force na phaki amaram da matam kuine digi Sana duna lakpa India amas Myanmar ki marak ta lainariba free movement regime FMRC English ngani ga kunga mari da semdok tuna laki FMRC English ngani ga kunga humdugi me humdugi Manipur da haurakkiba irang asina maram oiraga Union Home Minister Amit Shah English ngani ga kunga mari ki February thada FMR laukthok India ki awang nungpok state singa tainariba Myanmar border paring sambal khab hauraga henis pondoki aduba English ngani ga kunga mari ki December thada FMRC naun amuk regulate tawduna leba ani gi miyoi singbu kilometer taraga taruk siesang yaudana janghanba yabi ayaba pirambadu kilometer taraga tinsinki masigi dama government na designated exit amasum entry gate nifugo homdoi naunu sangki masigi mathakti entry gate sing lanthok lanchin tawriba miyoi sing biometric sing lobigi thabak su pekhat tawkhre shuda yaudaba UKNA na Kuki MLA sing anoba sakar semba yawbi yaro hena warning tawkhre ikoi dana Delhi da Kuki ki BJP MLA Mari Yauna BJP ki legislature Manipur ki anawa sakar ma siem na phangkiba meeting adu Kuki civil society organization sing hauzik phawa tumina lairabasu su group ta yaudaba United Kuki National Army UKNA na Kuki BJP MLA sing Manipur anawa sakar siem na ba khongthang asida saruk yabi yaro haina warning tawri UKLA na makhoi statement da final warning haina thaduna Kuki MLA sing Manipur anawa lenga ama siem na ba siem sari basida saruk yabi yaro emadi saruk yana ba khona basu yaro hena akan bawa pam sing tamnaki UKNA gi Department of Information na thadorak pasirol dura maitei community sing moral siru duna maitei community gi MLA madi miyoi khrana Kuki gi MLA sing transfer tawduna political meeting sing da pressure loina nam duna saruk yanki asiguma thawong asina Kuki gi MLA sing gi mathata Kuki praja sing thamla mathajaba sing mangali maram asin hairibu Kuki legislature sing asina makhoi gi constituency singda hanba matamna thowaningdaba thawdok tholakpa yabi go ithokosle asiguma thawong sina Kuki community na makha mara takraba ethnic violence amadi buffer zone asibu tarayna lopham thokte UKNA gi warning asi hauji Manipur gi oina mitai yauna Kuki community gi MLA marina tha asigi taraga mari da Delhi da satna mi phambang thokpa amadi central leaders singa loina maitai amasung Kuki ani gi marakta lairiba yanaba sing roshinna bohonariba sigi tanja sitani Amaramna UKNA na tribal MLA sing da hauzik Manipur anoba sakar semgi sathariba thorangasi saruk yabiga no haina phongdokpaga loinana legislature kharana masagi khudong saba longnabagi damak mamangna thokibi irang adubu makhatana state asida amuhana tholak loi haina khanba chumloi haina se phongdorakli